Khudeng thabit Assam Rifles na nabu pro ambulance gari sing matam sang na fajin dur awabu piri bese tok trabade lokat payaba thabak lokat lagani hana Manipur Human Rights Commission phongdorakli Hospital da CMIST ki khudong chab phangdabde ki sel leitabna pancake salad ke national player dama hospital da research to ngamdre imung man ngamri lena bese gi pungning chingsilakli Amasung Manipur ki Archer Bombela Devi Laishramda Laibagasi ki President Ramnath Kovind Padma Shri Award piduna ikai khumna ukre Ma'am kurum jari adom ni bir impact news ne hauji pungja aspabu gi maroi pau sing miyam da pijari Security ki akan section thorang lokot pagi manung chana Tenopol district ki khudeng thabida Assam Rifles na anabu purak ambulance gari sing matam sang na fajindun awab piriba si tok trabade lokot payaba thabak lokot na ba hona ragani haina Manipur Human Rights Commission ki acting chairperson Khaidem Mani na phongdorakli Commission asina chahi kya mathau tawduna leiruba matungda haukiba chahi dagi amuk hanna mathau tawduna tha taruk mapung farak paga mari lenen na tha sigi tarahumdoi dagi taramanga fauba more town da chatkiba khongchat ki matang da paudam laduna wafam ase Khaidem Mani na phongdorakibani Lampel Pataleba Commission asig office the Paumi Singa Unaba Mada acting chairperson Khaidem Mani na makataratuna security gi tawpam thokpa oiraga su khudeng thabida Assam Rifles na anawa purakpa ambulance gari thingbai basi maram chade mayai kaba chinja kamadi lon yadaba polam sing puba thingna na bahona bada mafam asida gari kaya matam sangna panduna lehenbagi matangda Manipur High Court phaw case sathaduna leiribane asugma thawong ase Supreme Court na su tawdana naba khusu kulai thamna naba khangan basu leikrabane Khaidem Mani na hai commission ki kangbona more da satkiba khongchat aduda more hospital amadi more police station ki fibam yauna mafam kya yengsilam ki more hospital ki oina ngasi pawba gaine ki specialist doctor amma pawba leram da gi awaba thengnara ki masidana tana more police station ki fibam su ka hena sokchi lamki oide be fibam masigi matang tawba yaba sing tawna na ba state government taksil lagane amaromda mafam gi furup kya gi miyam amadi lup kya gi luching basing na tongan tongan wakat sing thangalaki disabled old age pensioner amadi widow pensioner singi hak phanglam da yauna wakat kya thangalak gi manungda case kulumdoi gi matang da thijin na ba marilene ba sing da khangal lagan haiba wafam phongdoraki pal more sarpajeda rega high court na chu taga do roba taba digna haidu man Supreme Court na chu haiba lerabani asida thabo pangthok da fail oi taraga de du implement tok de dudi adu de khoina chu human rights commission na chu the state government na tawang masindo adu ba bude khoina tawna na taksin batare adu ba mobile sitting se masi loi na tarabagi matungda concern authority da adu tabon to kusing tawna na ba madugi report no ko ko wona singbagi adu di sidagi ikon sinong nini manungda adu tawrani adu report no por ko na ba adu samsarani na hairiba mayam sigi concern authority da moi ke kari to we abage haibedo adu recommend to na ba haiba ke sing local Chief Minister gi Haksel gi tengbang CMIST gi khudong chaba fanglar oi hana hospital authority na khangalak padagi sel leitabana maram oiduna discharge tawro haina khangalak laba machanupa mayumna puthaba ngamdan leire haina pungtongbam awang leikai dagi W Susima na phongdorakli ngasi Manipur Press Club ta pangthok pami singa unaba mada Susima na tha sigi tarada nongren da thoki belambi khudong tiba thodok kamada martial arts makhalama oiriba pancake salad ki national players oiriba mahaki machanupa W Chandra Elias Ibungo chahi taramanga kokta sokpadagi Jenims ta pukhatki anabagi fibam lubana Jenims na Rims Hospital refer toroklaba matung Rims tagi Ras Medicity da natraga Sijo Hospital da chatlu khangalakpadagi numit adumukta da Ras Medicity da pukhatana operation pangthoki operation loraba matung ICU da thamduna laibadagi beta inthokna na baharub da hospital gi sel thi da puthokpa yaroi khangalakpadagi machana babu thomlam liba tata diai gi mapuna lupali sing humpu puthokna beta inthoraki magna makha taraduna lairab singi ana laing na mateng oiner na piba CMIST gi card ki khudong chaba pibi na ba hairubada matam khar gi mamang da khudong chaba si piram labasu lepkhre makha ta na khudong chaba piraroi haina phongdoraki hari Lamlai Assembly constituency gi MLA da gi su mateng phangba ngamdre habi wafa magna thamlaki CMIST gi card paiduna khudong chaba phangdraba imung asigi awaba yenglaga marilena ba singna miyeng sangbiduna machanu babu hospital gi puthabada mateng pangbiu hana phongdoraki सरकार की लाइब की का से पाइजे
ꯀꯥꯁꯦ ꯄꯥꯏꯖꯕꯗ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡꯁꯨ ꯑꯝꯇ ꯐꯪꯗꯦ ꯑꯝꯇ ꯄꯤꯕꯤꯗ꯭ꯔꯦ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯈꯔ ꯄꯤꯕꯤꯌꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯆꯪꯉꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯁꯨ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯐꯪꯗ꯭ꯔꯕꯅꯤ ꯄꯤꯕꯤꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯅꯥꯕꯁꯨ ꯄꯨꯊꯕ ꯌꯥꯗ꯭ꯔꯦ ꯄꯨꯊꯕ ꯎꯄꯥꯏ ꯈꯔ ꯇꯧꯕꯤꯌꯨ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ Maitai Furupu Kanjanaba constitutional safeguard Changi Natrabadi Maitai Mitai Furubasi Mankiba Yabagi Akib Lay Hana Lakadar Biloksa Mikalda Inner Sit Kidama Congress Party Midef Oigan Hana Sem Sariba Dr. NZ Bijoin Fondo Kray Wafamasi Impact News na Lakadar Biloksa Mikalga Marilena Akanana Sandok program mid the candidate Haiba Tauramadu Sarukama Oina Fondo Kibani Dr. NZ Bijoy na hai Maitai Mitai constitutional protection of Fangnan and Bahonabada Atopa Proof Singi right Matpagi Wafam Karisu Laite Mamang the Alman Sing Ikoyasi Aryan Nihana Kanjarambado Ngasidi Ikoyasi Mongoloid Nihaiba Mongoloid have a mu Kanglup Nihaiba Mayek saying Kangle British ki matam da Mongoloid have a Purup Asi tribe ni haiduna mayek sing thambirambane maitai mitai ase mongoloid natte haibase kanasu yaroi mamang the tribe amani haina sak khanglaba maitai mitai bu Indian constitution gi schedule amagi makhada lehenduna constitutional safeguard ma pibada karisu akaiba leite haina Dr. Bijoy na fongdoki Maitai Mitai bu Indian Constitution ki schedule lista yahon ba yauna state asi goiba tongan maroi be issue singa se parliament pukatuna ningthina ngang bangamba matik sab state asi MP ma changi matang asida miyamda lakadur ba lok sabha mikal asida miyam gi issue khang na amade miyam gi apam adu thabak to onthok pangam ga doba miyam gi mihut ama khan ma changi hana Dr. Bijoy na makha taraki ado aikoi ji schedule da yorga aikoi gi constitutional protection ama Taudragadi Karmai Tobuyai in the time to come. Lakadoriba, Naroni, Saisu Mayam, Suron Mayamda, Kariwarapoyai, Aruiba, the Koisi, extinct Torpuyai, Mangakani. I coigidi me at open a labor yaroi. Haibugi do me provision of yaw. They still now sing the labor sing the at open a labor yard, the Havigi provision of constitutional protection of yaw. Adu already pick up a lam the laser by Koisu, protection no pibiradi, Mapandagi Lapa Minasu, later a coimiam displaced Toroi. Sigi examples the Tripurada clearly later. I could the labor mutirizu, sing the labor, quite still now mayamna. I could sing the Zomoidi, Sedul Nena Koizamu, Sanguyada, Bugia Koigi, I could your own Yums the Liminarisda, Simazukudong Zadam, a quick rise. NPP Manipur ki President Thangmilin Kibjenbu National People's Party NPP ki oina Lakadar Bitara Tarelak Suba Lok Sabha Mikhal ki outer Manipur Parliamentary Constituency ki candidate Lauthok Rabatungda Party asigi state unit ki members singi marakta nungaitaba faunare hari Thangmilin Kibjenbu Party asigi outer seat ki candidate oigin haba wafam asigi matangda state unit ki members singi aningba apamba tanaram de hari NPP Manipur unit ki oiba mifam mangasi pangthokuna outer seat ki candidate khannan lugi matangda khanna bahaina mamangda yanaki aduma pungarang March tara mangada ikhang khangaudan NPP gi Central Election Committee ki mifam mamana Thangmilian Kibjenbu outer seat ki candidate oigan yamade inner seat ki oina candidate later roi haba warep lawrakhibani hari Paugi sources na makataraduna NPP gi oina inner seat ki candidate thadorak ba yanasu lairi hari Bishnupur district ki oina lakliba Lok Sabha Mikhal ki damak electronic voting machine EVM yauna Mikhal decision ka khulai sing khandok pagi ahan mathabak ngasi pangthokrai district asi ki tongan polling station sing da puga da khulai sing khandok pagi thabak political party sing mihut sing amade nodal officer sing saruk yaki haribase NIC Bishnupur ki video conferencing studio da pangthok ki bani Pangthokadorbe Lok Sabha Mikhal asika mari lenana Chandel district ki oina polling personnel singi ahan batangka ki training March tara nipandagi kuntaret fawba pangthoklagani akupa marol website chandel.nic.in dagi khangba yagani hana cherol amada khangalakli Medical Directorate ki makhada hangbe School of ANM FSW Imphal ki capping and lamp lighting thorum pangthokrai Lamphel sana kaithel leba nurses hostel number 1 pangthokki ba thorum aduda saruk yakhiba Health and Family Welfare Services ki Director Dr. K Rajona Directorate asigi makhada hangliba Nursing Institute Singi infrastructure ki award pasing men khatna na bakana honari hostel ki building sing shu matam ga chanarak tabana semjin sajin bagi khongthang kan laukhatli fongdoraki
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯅꯥꯕꯁꯤꯡꯒ ꯇꯣꯏꯅ ꯎꯅꯒꯗꯧꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯕꯗꯤ ꯈꯥꯡꯕ ꯀꯟꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯤꯟꯐꯝ ꯑꯁꯤꯗ ꯆꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯛꯅꯕ ꯊꯝꯗꯅ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯡ ꯊꯥꯔꯒ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ ANM FSWꯒꯤ ꯑꯦꯛꯖꯥꯝꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯛꯈ꯭ꯔꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯔꯇꯤꯐꯤꯀꯦꯠꯁꯨ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯑꯩꯅ ꯍꯦꯛ ꯗꯥꯏꯇ ꯑꯣꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤ ꯈꯤꯇꯪ ꯁꯣꯊꯅ ꯂꯩꯕ ꯉꯁꯥꯏꯒꯤ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯇꯕꯨ ꯑꯣꯏꯔꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯐꯖꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨ ꯅꯥꯟꯕꯒꯤ ꯋꯥꯠꯄ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯐꯠꯇꯕꯁꯤ ꯑꯩꯈꯣꯏꯒꯤ ꯚꯦꯍꯤꯀꯜꯗꯒꯤ ꯋꯥꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔꯁꯤꯁꯨ ꯑꯩꯈꯣꯏ ꯚꯦꯍꯤꯀꯜ ꯄꯥꯏꯕꯤꯕꯅꯤ ꯃꯥꯡꯉ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯚꯦꯍꯤꯀꯜꯒꯤ ꯖꯒꯥꯁꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯌꯥꯒꯗꯒꯦꯗꯣ ꯑꯩ ꯍꯣꯠꯅꯖꯒꯦ Regional Institute of Medical Sciences RIMS की लेरिबा मेडिकल सोसाइटी की मापन सुबह चाही की ओइबा मिफम मिस्रोकोन 2019 पांगथोखरै Translational Medicine Need of the Hour है थीम दा थौरम मदु इंस्टीट्यूट असिगी जुबली हॉल दा पांगथोखी डॉक्टर टीचिंग स्टाफ अमसुम पोस्ट ग्रेजुएट महिरो सिंगदा आना लाइंग की लम द खुमांग सौसिलुकलब सिंग असे खंगन नबगी दमक पांगथोखिबा मिफम मदुदा डेलीगेट चहुम हुमपुतरा रोमना सरुक याखी हैरी Haingang Educated Farmers Producer Company Limited na sinduna KVIC Honey Mission Imphal gi makada numit mangani chumna chathagadaba Modern Apiculture Training Program amadi Farmer Producer Company Operational Guideline gi matangda Sensitization Program amangasi Haingang Ibudo Marzing Kubam Community Hall da pangthokre Manipur Small Farmers Agribusiness Consortium Imphal na sinduna pangthokki pathoram aduda Agriculture Department gi Director Lanthan Pui Vansong ICAR Northeast Hill Region Manipur Center के Joint Director Dr. I Meghachandra KVIC Manipur Center के Deputy Director in Charge Sally Asuli Pau Manipur Small Farmers Agribusiness Consortium के Project Coordinator MS Khaidem मदे Modern Apiculture Consultant A Tarakishore yauna miyoi kyana saruk yaki program adu kumari lenana MS Khaidem na phongdoki bada khoyok pai base lamdam asida chahi kyagi mamang gi pangthok tuna lakle adumapu hana modern oiba mawang da khoi yok pamadi lawmi singda kana hanbai basi hauziki oina tangai fadama oirakli fibam masida Manipur Small Farmers Agribusiness Consortium na lawmi singi khanna training asi pangthok pane nakalamrom da Manipur Small Farmers Agribusiness Consortium gi maikei dagi farmer producer company singda processing amadi factory semaki yauna lupa crore ama fawbugi grant piba yauna khudong chaba kya piri hana MS Khaidem na makata ki खोई सी थंबीरगदी खोई मचिनजाक सी वातनब सिंबीब ताबा मचिनजाक वातनब सिंबीब मतमदा अखोइना मदुदिगिसु इनकम अम लाएबा 35% to 40% इनकम हेंगल लाएबा अदुना अखोइना हुजि पांडम अखोइना खंजरिबसी होनी बी पाक अमा संकटपा असिने अखोइना पामजरिसु फार्मा सिंगदा पीरे हारगा अदु पाक तु सकबा मतमदा अखोइना सही सुपदा मोगी मचिनजाक फंगनबा फ्लावरिंग ट्री सिंग खल्ले हारगा थाबिउ ताबा खोई उफु थबा मफम सिदा अदुगुंबा all year round nectar phangdaba lei satpa haino oibi ai champra adi haikha malai mayam ama khoina pa mayam lei adigi bottle sprout akhoi lambi si phajana thabi de harga sigi lam sigi beautification tawba at the same time khoina su khoi phangnaba aduma pandam da changsan minasi Fish rearing and management nga yokpum sung yengsin big matang numit taruk ni chum na singbu takpi tambi big thoromama Churachandpur gi KVK da haudokre takpi tambi big thoromodo ICAR Manipur Center mi yang makhada KVK Churachandpur na State Agricultural Management and Extension Training Institute Samiti Manipur amsung National Institute of Agricultural Extension Management ka khusam na duna chatha banei district gi khul taram doi gi nipi mapan yaw na punamioi kunipan na nga yok pamusung senabagi matangda akhangai sing na pauta kaya takpi tambi ga dawri Numinini chumna chathagadaba art unfolded timing thon ba art workshop kam contemporary artist interaction program ma ngasi haudokre workshop asigi maroi pandam de Manipur gi contemporary artist sing asibu lamdam asida ahen lam asida ahen ba kanglon sing khanghan ba made masa masa na yek lai sing matang da miyam da uthok ba made malem gi thakta art market lainer na bo hona bada sang gadaba masak sing gi matang da khanabani
RNV Art House Imphal Sinduna Kaisampar Kangabam Lekai the Pangtok Kiba Thauram Adugi Hayeng Nini Chan Numita Wauso Basida Sarugariba artist Taramanga Makoi Makoi Lai Yek Thauram Masu Pangtok Kadori. Manipur University of Culture gi Department of Theatre na ahan boina putokpa theatre play langmei petanga utkrei tharomadu kumarilena Manipur University of Culture gi Department of Theatre na sinduna Palace Compound leba Government Dance College ki open year theatre da pangto ki thoram amada chief guest ki warol piraduna Art and Culture Commissioner M Lakshmi Kumar IAS na phongdo ki bada Manipur se Art and Culture na malem danga si fawo saktak tuna lakli habasi pumnamak na khangnarba wafam ne lamdamasi ki Art and Culture ki pukayama oina ladiba Manipur University of Culture asigi sarukama wariba Department of Theatre na ngasi ahan mo na putokliba play ama ahan mo na utkadoriba si yamna Thagat Ningaine University asi Nauribanina Hiram Kudimakta Award Pakaya Laibi Kudong Chada Bakaya Oza Amadi Mairu sing the Tengneram Gane Asugma Kudong Chada Bakaya si Commissioner Ama Waina Hena Mapangal Kanba University Ama Waina Naba Hotna Biaba Honagane Oza Singi Maike de Gisu Award passing Tanamina Duna Hena Masak Tokpa University Ama Waina Naba Hotna Minasi Fongdoki. Dr. Posangbam Dhakeshwarna English Loan the Iba Staying Fit, Healthy and Young Forever. A doctor's 27 years quest for good health Hanaming Tonba Larikama Fongkray Asangba Communication is Sinduna Pangtokiba Larik Pombi Tormaduda Dr. Professor Joda Chandra Sanasham retired head ENT department Rims and Janims na Chief Guest Amasung Zain Manipur Dance Academy Infal Director L Upendro Sarmana Presidium members sing when Sarugaki. Lifestyle thing like disease मैम लाख है खुदा मैंने diabetes hypertension अदे खनाउ नावी अदे even cancer पुण्य मक्से हुजिका ने depression anxiety जो में tension मैम से एक कोई lifestyle thing लाख बनी है बस ये तंग इथों कोना फरमा लेगा ना कल लगा आई ने सुम इजे की बनी अदो आई लाइक सीधा सु आई email याव बनी मैं आमना पाम बिरग से कार्ड पाम पे सुम लो बियो आई ने पाम जब दी कहीं नो आई ने नुआई जब से मैं आम से नुआई बियो हक्चांग नुआइना लाइबियु अदुगा तसिंग ना हारिगदी मसक फजन पोलक मिदी आइना सक फजर के हाबि यारो जुमुना पोलक पाइन कुजुंगो के हाबि यारो अदु हेरगसु हक्चांग फबाय सिदी होट होटरबदी 100% ग्यारंटी नि हाइब सितंग थमजगे Matangashoida break Malojake break Matunda Lakliba Lok Sabha Mikal Kamari Lenana Lokot Protection Tarangi Manung Chana Police Natongan Tongan Bamafam Sing the Tiba Humbuki Tabak Satakibuki Pau Amade Manipuram Sumalem Tongan Tongan by E Pau Sing Pudun Lakchage Impact News Po making Tatun Libu Break Matung the Mamma Taram Nokchari Lonana Bulletin Sigmakata Pau Sing Miam the Pijari Lakliba Lok Sabha Mikal Marilena Local Protection Taurang Madung Chananga Sisu Infal West Command team Amana Wahang Lekai Ziribam Parking Amade Vigo Hotel Lagijeri Parking for side Animakta Tibum Itabak Satakre Infal West District Police Additional SP Operations Adibum Ganasam Sermagmi and Makada Ngaseyo Pung Nipan Gamin Manga Nipan Minute Yankai Pau Chataki Batibum Itabakaduda Mapamadu Gimioi Chamri Yankai Mari Verification Chataki Maduda Masagi Shatakse Su Dabumio Tarataret Fagatura Makataba Wang Pong Satan Nagedamag City Police Station Sinaki. Haribasiki Makasatar Poina, Nasinuntil Pumari, the Manga Foba, Pauna Bajar, Mazis, Rotaki Kakulong, Mahabir Farmers, the Evol Cycle, BT Road, MPP Office, Madi, Polo Ground, so Impal West Commando Team Nativa Humbi Tabak Sataki, Tiba Humba, Mafamad Mioi. Chamanga Marifugi verification Sataki Bagalon and Masagi Satak say should have been Taramapan Fagalabumatung Makataba Wong Pong Satan Bagidamag City Police the Sinaki. Amramda Thawal Police Station ki ASI Bobby Singh na luching team mamana chatakiba drive ta yu kona na miyoyama fagat pangam kray ngasi upung taramakay taba matamda Thawal athokpa mayay lekay da chatakiba drive adu da far of miyoy adude Moirang Them Indra chahi Yankay Taruk apokpa laikidraba M Manine mag yumdagi maki mayumdagi DIC liter chani fagat lahari far of miyoy se Polam Singh aduga loina
OC Excise Thawal sinakre hari Imphal East ki commando team amanasu ngarang koirengai bazada acharok sing check tawada magi black cases the packet tara fagat pangam lehari Imphal East ki ASP operation TS Krishna Tomi miyang makada SI Lolindro amadi DSP KH Herojin luchingba team amana koirengai bazada acharok sing check tawada Tata Tiago car amaki Maning thangba setagi magi blackis the packet tara adu fagat pangam kibani hari haribu polam singa sei opium onthokpa matamda kg taret muk thokani hari lonan gari adu tonglakiba mioi ani amsu fagat le farab mioi singa adu de kangpokpi district ki paspati village tagi purna bahadur car ki amade pebam Imphal West ki lilong charging mairen khongdagi laisangthem dhiren maitai nei farab mioi ani adu galona polam singa adu hangang police station da sinakre hari More police amsung more commando gi apun kanghu amna Myanmar dak pusilakpa yungang bottle kaya fagat pangam khrei ngarang kuli oi banupa amna namphalong dagi more tamna pusilakhiba box kuntraum doi chingna ningai oi bidagi check tawu atuda box sing atuda yungang bottle satret mariputara nithoi yauram badagi fagat pangam ki hari yungang bottle sing adu lupa lakh amga lising humputar urom gi senpam oigane fagalaba polam sing adu excise department makata logi oi khongthang lokhatna na bagi damak khusina khrei Amaramda Imphal East ki basikung kitna panungdagi pripak project active kadarama fare ngase upung mapan minute ni futab matamda Imphal East ki additional SP operations TS Krishna Tombi MPS ki miyang makhada deputy SP operation RK Charles ki liching makhada SI Mohammad Imtiaz Rahman luching ba Imphal East commando amadi Taruk Subasam rifles ki apun team mamna pripak project active kadarama basikung kitna panungda leba masagi yumdagi phabangam ki bani hari farba miyo atude mutum Tombi alias itamba Kuntramari apokwa M Ratan Kumar Farab Myoy adu Irilbung police station sinakre hari Status dasu hepatitis haibalaina makalasi alarming stage lai rehana kon gi president Nalini Kant Rajkumar Fongdorakli wafamasi kon sindu chingmerong dalaiba classic grande da present trends of hepatitis C hariba hiramasi da pangtokiba nomagi obe state level media sensitization workshop da fongdokibani tharamata da mag makhatana fongdokibada laina makalasi mioi babu khudakta hekta sienba laina makhalama nattabana mioi mana thausanada bugumna tauri amade laina asigi matangna ningthina khangmi gi masingsu sang yamna hanthana leibugum tauri estera sida laina makhalasibu sagon aduna hingba migi masing asi sang yamna wangle estera sida leiba drug users singasi sada nifu mapandi laina asiga sagon aduna hingli amade general population dana chada amadasmik mangadi laina asiga sagon aduna hingli masi kona loba report ki matungina khangmangam mani fongdoraki hepatitis C ki loina hingliba singsi marakta awareness ki chang se ki matik nem ati hepatitis C ki laibo si anoba development treatment gi adagi amadi khoi gi hosi India gi laiba national program lemna layeng bagi khongthang mayam ama lokhalai se khangbagi sang yamna watpa aduna maram ano oiraga hojik hepatitis C se cure tawba ngambada natana khoi gi lemna bokta layeng gadore haidana angsala ba stage sida awareness watpa na maram oiraga hepatitis C screening tawbagi sang yamna nemba screening tawba singi maraktasu treatment tawbagi sang yamna nemba se akoina masi miyam tangai phadana khangandaba yade Mapangal kanba tinjang kajang dabu Manipur kunai ma oiner nabigi pandam da DMO Imphal West ki lamjing makha vector-borne diseases ki matang da nomagi oiba awareness program ma ngasi Imphal West ki new Kaithel Manbi community hall pangtokre United Youth Club Kaithel Manbi apun maira pai bil loop Kaithel Manbi amasung United People's Front UPF Kaithel Manbi Local Council ahumna punna sindor pangtokiba awareness program da UPF Manipur ki president W second amadi new Kaithel Manbi maira pai bil loop ki secretary Ais Sir Milana president member singwen saruk yaki
loinana Dr. N Thoinauna kangna sikpadik oirakpa amadi sandorokpa leina singdi karamna ngakthokani habigi matangda saruk yakiba miyamda resource person oina wa ngangki tungda malaria amadi Japanese encephalitis na thokhanba kangi leina dagi ngakthoknaba kangkal chama humpurom hidak lupthoki Nat Sangeet Academy and Research Center na sinduna tha amasumna chatharakpa asta Nahika Vasaki matang na tha amasumna chatharakpa workshop kam production ngasi mapungpana loisinkrei Janmasthan Community Hall the pangthokiba workshop loisinmagi thoramduda Manipur State Kala Academy Imphal Secretary Lauremam Kisorjit Nat Sangeet Academy and Research Center ki President Thoksom Tomchou North East Zone Cultural Center ki member Khetri Jugindro Yauna Miyoi Kyan saruk yaki workshop adu mari lena Nat Sangeet Academy and Research Center ki Director Ningthausam Sam Chan hai wasakasi matamam da yamna pamnamba kala ama oiram labasu ngasidi kala ase sithaba yabagi mawongda lakli phibam asida kala makhala sibu nungsijaba oja guru kayagi matengga loinana art form asi yokhanaba center ki thaudang amani haina Sam Chan phongdoraki Allaman Lady Hana Sanaraba Kogi Astanaika Baso and Haribase, Koi Manipuri, Mapum Krimukta Yamna, Tonamba Adugumba, Amani, Baboxing the Yamna Palm Sataramba, Adi Sagi Sosti Urgasu Baso. Adi wari watai tasu baso ada baso ke besi baso loi ton mi jigdila bala to grifina taba baso ta tole rambani adu yamna pam sanan baje hojikti yamna sidare ma seongtang jo khatpa ngamna na bidam ta center cinema si pandam se khoi thamje yamna kana ba yamna pi sidare por se khoi hinkana bhona si haibana singba masi maram na ba kana mona sing yana mayam gi si NIT Ogri 2019 ki saruka moina ngasi lampel pat lebe NIT campus ta tree plantation camp ma pangthokre Lions Club of Imphal City na sponsor tawtuna chathaki ba u char thabagi thoramado Lions Club of Imphal City ki President Lion Mohendra Pratap amadi NIT ki register Dr. KH Manglem na luchingduna chathaki bani thoramado da chawrak na u chara chahumuk thaki Haukiba February Tarukta CRPF ground all JNU campus New Delhi da matam chadana pangthokiba ganghan kumai adu kabui furuki senglaba nat asik karim nabni han lawi senglaba gangan kumai ase mafam matam chadana pangthokpi gano haina Manipur kabui union gi cherol mana khangalakli Singjamai Laisangthem Lairembi Kabok Saibi ki thoram ngasi pangthokre panba yabdi haribi thoram ase chahi kunthra nipu lebdorab matung ngasi nauhona namuk pangthokpani Rashtrapati Bhavan pangthokiba civilian singbu ikai khumnabagi thoramda Manipur gi Archer Bombela Devi Laishramda President Ramnath Kovind Padma Shri Award khushina krei ngasigi mana lanthokpu gi thoramdu President Ramnath Kovind na sanaroi mapan yauna lebaga sigi tungan lam singda singthaninga werba mioi nipu tareta Padma Shri Award sing lanthokibani ngasi lanthokki balebaga sigi khwadi gi wangma Padma Award ahum madudi Padma Vibhushan amadi Padma Shri ni panba yabadi chahiya sigi haukiba Republic Day numita award asigi damak mioi chamatara ni thoigi maming lauthoki makhoigi manungda tha asigi haukiba tara mathoida mioi yankhai taruk ta mana asi lanthokrabani Sanabagi Pauda Imphal Riding Club amadi Chingkai Hunba Polo Club Kongpal anina taranipan suba Women's Governors Cup Polo Tournament ki final da lamba taunaragani Manipur ki puwari da ahan boina sagol kangjai sana kiba mapamama oibaga loinana malem da Manipur na khudol tam kiba masana asigi sarukama oina ngasi Imphal gi mapal kangjai bunga sana kiba nupi gi oiba tournament asigi ani suba semi final da
Imphal Riding Club ki nupi sanaroi A Romabati amasung KH Daventi ani na panjal mari mari S Langle na panjal ahum loina KH Have na su panjal ani chanduna thangweban Youth Polo Club pu yamna lakcha na panjal tarahum doi shinoda maiti bapi bangam ki nakalam romda ngasi polo tournament asigi nupa gi oiba kunmapan suba Governors Cup Invitation Polo Tournament na MPSC Team B gi Y Binoy amasung T Pradeep Kumar ani na panjal ani loina na M Surjit na panjal lamaga chanduna KNMM Riding School Singjamaibu panjal manga ahum na maithiba piramlaga tournament asigi semi final changmangam ki Manipur Horse Riding and Polo Association ki miyang makada knockout basis ta chatarib nupagi polo tournament asida team nipa na sarug yari hayeng tournament asigi semi final match sing sanaragani Humpumathoi suba sa Churchan Singh KCSICB Memorial Football Tournament ta anawai magi mangal khabam semi final changmangam kre ngasi Khumalampak turf ground sana ki tournament asigi anma quarter final match aduda anawai magi mangal khabam gi sanaroi Gobin namadi Valentine anina match asigi taranipa namadi humputra manga suba minute singda panjal amamam chanduna klasa kainawu panjal ani sinoda maiti bapiram laga chathariba football tournament asigi semi final changmangam ki Manipur ki miyamna father of the modern games of Manipur hana singthana riba Churchan Maharaj ki mingda All Manipur Football Association na 1950 dagi hauna lisang shina pangthoktuna laktaba football tournament sida mapalam gi football team ani yauna lamdam asigi football team kunmapan puna team kunthra mathoina knockout basis ta lamba taunari Hayeng tournament asigi match lairoi tha asigi taranipan da sanagadab ani suba quarter final da Nisha Thangmaiban amasung SSU Singjamai anina lamba taunagani Hero Second Division I League ta sarug yariba Trau FC ki aroiba home match hayeng reserve team oirba ATK ga Khumalampak main stadium da sanaragani Legacy Group C da yauriba Trau FC ase Mohammedan ga point tarahumdoi fangdun chatminari hayeng sana gadoriba match asida Trau gi oina sanaroi ahum soktuna leibadagi aruba match ama oigadori hari lamdam asigi football masanabu pamjaba singhi yengla hayeng nungtil pung ani dagi sanaba hogdoriba match ase ticket kaktana lemna yengba yagan hari Mapan Suba Chalo Club Lamlai Kendra Village Boys and Invitees Men's Open Football Tournament ki winner MSFC Haingang na oiba ngamkre ngasi chathakiba football tournament asigi final match aduda MSFC Haingang na Langai FC Nongpok Sanjan mu panjal ani ma da maiti pi bangamki tournament asigi winner oi kraba MSFC Haingang gi sanaroi Stalin amasung topper ani na panjal amamam chanduna trophy galoina ba sel gi mana lupalising nifu gi mapu oiba ngamki chathakiba tournament asigi runners up tower Langai FC Nongpok Sanjan mu gi sanaroi Roger na panjal chan ki pagaloina na trophy galoina basel gi mana lupalising kungi mapu oiki football tournament asig ngasi lotion mu gi thorma da Lamlai Assembly Constituency ki MLA KSS Biren Film Forum Manipur ki chairman S Mangoljau Telu Chana amadi Saijang Gram Panchayat ki Pradhan H Nimai amadi Chalo Village Development Committee ki President E Araba galoina lamdamatu ki mioi kyana sarugya ki Chalo Youth Union Club na sin na chathagi football tournament sida team kuntaruk na group taruk na khaidok to na sarugya ki Manipur da afaba chanore puthong rabgi pandam da lamdam asida film amadi isai nomai gi lamda thabak tawriba wakhal manaba singna punchindu na semba football club ama oiriba mami thawa namasung Bangalore the best tawba Northeast Youth Football Club ka ngasi friendly match ama sanakre airport lambi gari da leiba cargo gi football ground sanaki match aduda Northeast Youth Football Club na mami thawa nu panjal mapan manga da maiti bpiki
Young Welfare Club Langtawalna anirak suba Haibok Trophy T20 Cricket Tournament ki winner oiba ngamkrai ngasi Langtawal Public Ground sana kiba tournament sig final match aduda toss ngam kiba Ri Young Star Nagamapal na betting hana sana kiba match asigi apiba over kunda wicket nipan turaga run cham kuntaret loba ngamki masigi paukhumda match asigi anishu betting sana kiba Young Welfare Club Langtawal na over taramapan ga ball marida wicket nipan turaga run cham kunipan logdu match asigi wicket anida mai pak pangamki match asida Young Welfare Club Langtawal gi batsman ananna ball tarama panda run kuntra humdoi loduna man of the match taki tournament asigi winner Young Welfare Club Langtawal na trophy galona balupal sing yangkai loina runners up takiba Ri Young Star Nagamapal na trophy galona balupal sing kuntragi mapu oiba ngamnaki Manipur Cricket Association ni miyang makada YWC Langtawal na sinduna sa thakiba cricket tournament sig ngasi loisin mi gitoromaduda Shanghai Express Pausi ki publisher Nisikanta Sapam Imphal West ki Zilla Parishad member I Roshan amadi Langtawal Mantri Kongi Pradhan E Sunanda Devi galuna na lamdamadugi masak naiba miyo kyana sarug yaki Ahanba state level led S Tombi Memorial Junior Volleyball Tournament ngasidagi pangthokpa hokre ngasi Kamakya Social Youth Club hiang thangna sinduna club asigi sanabungna pangthokpa hokiba volleyball tournament asigi haudokpagi achamba thormaduda Nauriya pakhang lakpa assembly constituency ki MLA S Soba Chandra hiang thangi Zilla Parishad member SS Silasana Hyang Thang GP के प्रधान गोलमई रोय कबुयमदी KP कॉलेज की वाइस प्रिंसिपल W निमाय गलोइना लमदमद की मसक नाइबमी क्यान सरुग्या की जूनियर वॉलीबॉल टूर्नामेंट सिद टीम नि तरुकना ग्रुप अनि थोना खाइदोतुना सरुग्यारी मतंग सोय द बुलेटिन से टेंशन जद्रंगी की मांगोइना हेडलाइंस अमोना पिजरी खुदें थाबिदा असम राइफल्स ना अनाब पुरप एम्बुलेंस गाड़ी स्टिंग मतम सांगना फाचिन अवाब पीरिबस तोक्तरबदे लौखट याब थबक लौखटलगनी है मणिपुर ह्यूमन राइट्स कमीशन ना फोंगदोरकली हॉस्पिटल CMHT की खुदों चाब फंगदबदगी सेल लेतबना पेनकेक स्लाट के नेशनल प्लेयर रमा हॉस्पिटल की डिस्चार्ज तब ngamdre इमुंग मनु नबरी लेनबसगी पुंग चिंसिलकली Manipur ki archer Bombela Devi Laishramda Laibak Asigi President Ramnath Kovind Padma Shri Award Piduna Ikai Nabu Lakrai